Kakching Bazar da leba Uko Bank da thokiba bank lut tawbagi incident adugi mai leina Kakching Police Station na lokatpa case to aiba numit adudagi leptana district home tawba additional SP na lead tawba special investigation team na adum thidana investigation da makha tathadana dum committee ngasi kabo leptabi investigation tawda madugi isen da bank chanaga lutor ba myoy do masin jil pung ohom takpa adwaitha ma arrest tawba ngami aduga phare myoy do di Nawren Romi masari sahi Niputaru Paomee led Nawren Gaurahari of Kakching Sumang Lekai Kaithen Macha Paringdagini aduga paisa 3 lakhs amasung 3,500 recovery tawre aduga mahana selamba dress adugi mana sizinaba thang adagi paisa hamnaba laptop ki bag beman mituda tomopa khungup adagi magi mamai the cover topa magi face mask sinba atai dressing kayamsu recover toy aduna mase koi Kakching district police na nahan dagi leptana thabasi tabon tanda hojiki mara leiba musi akoina investigation makata na chatharaga maduda seasonary mana kulai dusu akoi ngamnaba hojik kana thiri aduga kano akoi makata na investigation dum chathari aduga awar paisa sing dusu loina ma recover tawna district police team na leptabi honari aduna koigi makata na leiba akoi officer sing Kakching gi mayam ma nahanagi paisa masu desistin da laga adagi akoi leptana dum honaraga SP ga akoi punna team work tawga kanna honara pani do masi madugi loina ma asilba involved ba main accused poiba masagi mathanda mana tawi tawsi tawni do akoi pharaga hoji mayam da akoi na uli baduna aduna makhata ni investigation tawga court ki procedure aduga aini tawun tokpa legal formalities loina ma phangum tokpa dandi sab chana phangna ba district police na honara